ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯈꯣꯝꯕ ꯑꯃꯗꯤ ꯇꯃꯨꯕꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯅꯤꯡꯊꯤꯔꯩꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯤ꯫ ꯃꯗꯨꯗ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯆꯦꯡ ꯆꯥꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯄꯥ ꯈꯣꯝꯕꯅ, "ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯔꯛꯇ꯭ꯔꯤꯕ꯭ꯔꯅꯦ? ꯃꯇꯝꯁꯤ ꯊꯦꯡꯂꯦꯅꯦ, ꯏꯕꯥꯅꯤꯕꯨ ꯀꯩꯊꯦꯜꯗ ꯆꯠꯄ ꯅꯪꯈꯤꯗ꯭ꯔꯅꯦ?" "ꯃꯣꯏ ꯃꯄꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯌꯦꯡꯕꯤꯔꯨꯒꯦꯔꯣ?" "ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯃꯃꯥ, ꯅꯪꯗꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯒ ꯑꯃꯠꯇ ꯐꯥꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯣ, ꯑꯥꯗ ꯂꯥꯛꯇꯤ ꯂꯥꯛꯏ꯫ ꯏꯄꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ." ꯅꯤꯡꯊꯤꯕꯤꯅ, "ꯐꯥꯕꯁꯦ ꯏꯆꯦ ꯏꯕꯥꯅꯤ ꯂꯧꯕ ꯂꯥꯛꯏ ꯃꯥꯜꯂꯤ." ꯅꯤꯡꯊꯤꯔꯩꯅ, "ꯉꯁꯥꯏꯅ ꯏꯕꯥꯅꯤꯁꯦ ꯌꯨꯝ ꯌꯧꯖꯔꯗꯕꯅꯤ, ꯁꯥ ꯃꯥꯟꯕ ꯃꯧꯆꯥꯗꯨꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯗꯤ." ꯅꯤꯡꯊꯤꯕꯤꯅ, "ꯄꯥꯕꯗ ꯍꯥꯏꯗꯣꯛꯁꯤꯔꯣ ꯏꯆꯦ? ꯍꯥꯏꯒꯨꯝꯁꯤ, ꯍꯥꯏꯔꯒ ꯄꯥꯕꯒ ꯏꯃꯥꯒꯗꯣ ꯄꯥꯈꯠꯈ꯭ꯔꯅꯤ." "ꯀꯩꯗꯧꯔꯦ, ꯏꯆꯥ ꯑꯅꯤꯅ ꯉꯁꯤ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯗꯤ? ꯂꯥꯎ ꯂꯥꯎ, ꯅꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯇꯧꯒꯤ ꯉꯥꯏꯗ ꯂꯩꯍꯧꯔꯕꯅꯤ, ꯑꯗꯨ ꯅꯕꯥꯅꯤꯕꯨ ꯉꯥꯒꯗꯤ ꯏꯐꯥ ꯐꯥꯔꯛꯇ꯭ꯔꯕ꯭ꯔꯣ?" ꯅꯤꯡꯊꯤꯔꯩꯅ, "ꯐꯔꯦ ꯄꯥꯕ, ꯑꯗꯨꯗ ꯉꯥ ꯌꯥꯝꯅ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯤꯕꯤꯒ ꯏꯕꯥꯅꯤ ꯐꯥꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯎꯔꯕ." ꯅꯤꯡꯊꯤꯕꯤꯅ, "ꯄꯥꯕ, ꯍꯌꯦꯡ ꯏꯆꯦꯒ ꯏꯕꯥꯅꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯐꯥꯕ ꯆꯠꯂꯨꯗꯣꯏꯅꯤ, ꯉꯥ ꯈꯨꯂꯩ ꯆꯥꯍꯧꯗꯦꯉꯣ." "ꯌꯨꯝ ꯍꯥꯟꯅ ꯌꯧꯈꯤꯁꯤꯀꯣ, ꯍꯌꯦꯡꯒꯤꯅ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯃꯥꯏꯅ ꯂꯥꯛꯆꯁꯅꯤ, ꯂꯥꯎ ꯂꯥꯎ." ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯅ ꯐꯥꯔꯛꯄ ꯉꯥꯃꯨ ꯉꯀ꯭ꯔꯥꯁꯤꯡꯗꯨ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯀꯣꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯒꯤ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯄꯥꯅ ꯁꯤꯡꯀꯣꯛꯊꯣꯡ ꯐꯥꯗꯕ ꯑꯃ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯁꯤꯡꯌꯦꯟ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯒꯠꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯤꯕꯤꯅ, "ꯏꯆꯦ, ꯑꯩꯗꯤꯅꯦ ꯃꯧꯆꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦꯉꯣ. ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯁꯥꯗꯨꯒꯤ ꯃꯃꯤꯡꯒ ꯄꯜꯂꯛꯀꯅꯨꯗ, ꯏꯟꯁꯥꯡꯒꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗꯦ. ꯃꯥꯕꯨꯗꯤ ꯑꯩꯅ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯕꯨꯛꯇꯨꯗ ꯊꯥꯡꯅ ꯊꯤꯟꯗꯣꯔꯤꯕꯅꯤ. ꯃꯥꯏꯈꯣꯏꯁꯦ ꯂꯥꯏꯔꯩ ꯅꯪꯉꯦꯅ ꯃꯤꯁꯨ ꯎꯁꯤꯠꯇ꯭ꯔꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯏꯕꯨꯡ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ, ꯃꯧꯆꯥꯁꯦ ꯅꯣꯕꯥꯞꯇ ꯀꯥꯎꯕꯗꯧꯅ ꯀꯥꯎꯍꯟꯒꯗꯧꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯏꯕꯨꯡ ꯑꯀꯟꯕꯗꯣ ꯂꯩꯇꯕꯅꯤꯅ ꯏꯕꯥꯅꯤꯁꯦ ꯅꯨꯄꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯒꯗꯕ." "ꯍꯣꯏ ꯆꯦ, ꯑꯗꯨ ꯏꯆꯦ, ꯃꯧꯆꯥꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 5ꯅꯤ, ꯑꯗꯨꯁꯨ ꯐꯠꯇꯕ ꯑꯣꯛꯇꯕ ꯉꯥꯛꯇ. ꯃꯣꯏꯒ ꯏꯆꯦ ꯏꯕꯥꯅꯤꯒꯗꯤ ꯂꯝꯕꯥ ꯇꯧꯕ ꯌꯥꯔꯣꯏ. ꯃꯣꯏꯗꯤ ꯁꯪꯒꯁꯨ ꯂꯩ, ꯏꯅꯥꯛꯁꯨ ꯈꯨꯜꯂꯤ. ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯀꯩꯒꯤ ꯈꯌꯥꯠꯇ ꯆꯨꯡꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯃꯣꯏꯅ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏꯅ ꯀꯤꯅ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯣ? ꯃꯣꯏꯁꯨ ꯁꯤꯕ ꯀꯤꯔꯤꯅꯤ, ꯑꯗꯨꯗ ꯈꯪꯗꯦ, ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤꯅꯦ ꯊꯥꯡꯅ ꯍꯦꯛꯇ ꯊꯤꯟꯒꯗꯕꯅꯤ. ꯑꯗꯣ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯐꯕ ꯅꯨꯄꯥ ꯑꯃꯗꯤ ꯌꯥꯎꯗꯥꯏꯅꯦ? ꯑꯍꯨꯝꯁꯨꯕꯗꯣ ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯗꯣ? ꯑꯍꯦꯟꯕ. ꯑꯍꯦꯟꯕ ꯍꯥꯏꯕ. ꯃꯥꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯅꯕꯅꯤ. ꯃꯥꯅ ꯁꯥ ꯃꯔꯛꯇꯨꯗ ꯀꯃꯥꯏꯅ ꯐꯔꯒ ꯄꯣꯛꯂꯝꯃꯤꯅꯣ? ꯑꯗꯣ ꯆꯥꯛꯇꯤ ꯂꯣꯏꯔꯤ ꯏꯕꯥꯅꯤꯁꯦ. ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯄꯣꯠꯀꯝꯇ ꯁꯤꯠꯇ꯭ꯔꯕ ꯖꯥꯠꯂꯣ?" ꯁꯣꯝꯗꯅ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯀꯩꯊꯦꯜꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ, "ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ. ꯅꯆꯥꯅꯨꯄꯤꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ, ꯐꯥꯔꯒ ꯂꯧꯗꯣꯏꯗꯤ ꯀꯥꯏꯅ. ꯑꯩꯈꯣꯏꯁꯦ ꯂꯩꯇ ꯂꯥꯏꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔꯦꯅ ꯃꯣꯏꯗꯒꯤ ꯅꯤꯔꯒ ꯆꯥꯔꯨꯕ꯭ꯔꯣ? ꯂꯥꯏꯔꯔꯁꯨ ꯃꯤꯒꯤ ꯃꯈꯥꯗꯅꯦ ꯃꯤꯅꯥꯏꯗꯧꯅꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦ. ꯃꯁꯛꯇꯨꯒ ꯃꯤꯡꯗꯥꯗꯨꯒ ꯕꯧꯆꯥ ꯀꯥꯏꯅ ꯍꯪꯉꯣꯏ ꯍꯦꯛ ꯃꯥꯟꯈꯩ. ꯍꯦꯟꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯏꯆꯥ ꯑꯅꯤꯁꯤ ꯄꯨꯔꯒ ꯀꯥꯏꯗꯅꯣꯃ ꯆꯦꯟꯈꯤꯗꯧꯅꯤ ꯃꯃꯥ." "ꯀꯩꯅꯣꯗ ꯃꯣꯏ ꯃꯄꯥ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ ꯆꯦꯟꯈꯤꯗꯣꯏꯅꯤ." "ꯆꯦꯟꯗꯗꯤ ꯀꯔꯤꯅꯣ ꯃꯃꯥ, ꯑꯩꯈꯣꯏꯅꯕꯨ ꯃꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯃꯣꯏꯗꯤ ꯁꯪꯒ ꯂꯩꯕ
ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯃꯉꯥꯅꯤꯅꯦ ꯃꯃꯥ. ꯑꯩꯅ ꯑꯃ ꯎꯆꯤꯟꯅꯆꯤꯟꯅ ꯍꯥꯠꯂꯨꯔꯕꯁꯨ ꯃꯔꯤꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ? ꯑꯗꯨꯅ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯟꯗꯕ ꯌꯥꯄꯣꯟꯇꯦꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯆꯦꯜꯂꯦꯅ ꯈꯜꯂꯁꯤꯅꯦ. ꯑꯇꯩ ꯃꯐꯝ ꯈꯨꯜꯗꯨꯁꯨ ꯃꯣꯏꯒꯨꯝꯕ ꯐꯠꯇꯕ ꯃꯤ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯑꯃꯨꯛꯁꯨ ꯆꯦꯟ ꯇꯥꯔꯤꯅꯦ. ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯃꯥ. ꯄꯨꯟꯁꯤꯁꯦ ꯆꯦꯟꯗꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯈꯪꯗ꯭ꯔꯦꯗ ꯃꯃꯥ, ꯅꯨꯄꯤ ꯄꯣꯛꯄꯁꯤ ꯋꯥꯏꯗ. ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕꯗꯤꯅꯦ. ꯉꯁꯤ ꯋꯥꯔꯤꯕ ꯁꯨꯃꯥꯏꯅꯁꯨ ꯃꯔꯝ ꯂꯣꯏꯗꯕꯅꯤ. ꯌꯥꯔꯦꯗ ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯁꯅꯥꯅꯤ, ꯁꯅꯥ. ꯁꯅꯥ ꯑꯣꯏꯕꯩꯅꯤꯅꯦ ꯋꯥꯔꯤꯁꯦ. ꯁꯅꯥꯗꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩꯗꯣ. ꯑꯗꯨꯒ ꯏꯆꯥ ꯁꯅꯥꯅꯤꯁꯤ ꯁꯦꯟꯅꯅꯕ ꯑꯀꯟꯕ ꯏꯆꯥ ꯅꯨꯄꯥ ꯑꯝꯇꯁꯨ ꯌꯥꯎꯗꯦꯗꯅ. ꯅꯪ ꯑꯩꯅ ꯁꯦꯟꯅꯕꯗꯨꯗꯤ ꯉꯝꯗꯧꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯄꯥꯒ ꯃꯃꯥꯒꯗ ꯐꯖꯅꯅꯦ ꯍꯥꯟꯅ ꯍꯥꯏꯔꯒ ꯌꯦꯡꯉꯤ. ꯃꯗꯨꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯗꯧꯅꯤ. ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯃꯄꯥꯁꯤꯗꯤ? ꯌꯥꯔꯦꯁꯤ ꯃꯃꯥ, ꯌꯨꯝ ꯌꯧꯔꯦ. ꯏꯆꯥ ꯅꯨꯄꯤꯗꯒ ꯇꯥꯍꯟꯕ ꯌꯥꯄꯣꯟꯇꯦꯀꯣ. ꯀꯤꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯣ ꯃꯣꯏ ꯃꯄꯥ ꯕꯧꯁꯥꯗꯣ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯗꯒꯅꯦ ꯀꯗꯨ ꯀꯔꯟ ꯇꯧꯔꯛꯂꯗꯤ ꯈꯨꯜꯗ ꯇꯥꯛꯀꯗꯕꯅꯤ. ꯅꯠꯇ꯭ꯔꯒ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧ ꯋꯥꯀꯠꯀꯗꯕꯅꯤ. ꯍꯣꯏ, ꯑꯗꯣ ꯃꯣꯏꯒꯤ ꯃꯄꯥ ꯇꯥꯡꯕꯗꯣ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯁꯨ ꯌꯥꯝ ꯂꯨꯅ ꯈꯪꯅ ꯆꯥꯟꯅꯕꯒꯨꯝꯁꯨ ꯇꯧꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯜ ꯄꯨꯕꯁꯤꯡꯒꯤ ꯃꯀꯣꯛꯇꯁꯨ ꯇꯥꯡꯕꯅ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯏ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ ꯃꯃꯥ. ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏꯅ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯉꯥꯛ ꯁꯦꯟꯖꯔꯁꯅꯤ. ꯃꯣꯏ ꯃꯄꯥꯗꯤ ꯍꯣꯔꯦꯟ ꯊꯧꯔꯤ ꯑꯃ ꯄꯤꯔꯛꯀꯦ ꯑꯩ. ꯀꯩꯗꯧꯗꯣꯏꯕ ꯊꯧꯔꯤꯗꯨꯗꯤ ꯑꯩꯗꯤ? ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ. ꯑꯣ, ꯁꯤꯡ ꯆꯟꯕꯩ ꯅꯠꯇꯤꯌꯦ, ꯊꯧꯔꯤ ꯌꯥꯜꯂꯨꯅꯕꯅꯤ. ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯁꯧ ꯂꯥꯡꯗꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯇꯥꯈꯤꯅꯤꯅ ꯋꯥꯔꯤ ꯂꯦꯞꯄꯤ. ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ. ꯕꯧꯁꯥꯅ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯗ ꯇꯣꯏꯅ ꯀꯔꯟ ꯇꯥꯕ, ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯦꯞꯇꯦ. ꯑꯗꯨꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯈꯪꯂꯛꯇꯨꯅ ꯕꯧꯁꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯒ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ. ꯈꯨꯜꯗ ꯇꯥꯛꯂꯒꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ. ꯀꯣꯅꯨꯡꯗ ꯋꯥꯀꯠꯄ ꯑꯃꯨꯛ ꯆꯠꯂꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯎꯅꯍꯟꯗꯅ ꯐꯨꯔꯒ ꯆꯩꯔꯒ ꯍꯦꯛꯇ ꯊꯥꯔꯛꯏ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ, ꯈꯨꯜ ꯍꯣꯡꯗꯨꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯐꯠꯇꯕ ꯕꯧꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯗꯨ ꯈꯨꯜ ꯃꯃꯥꯡꯗ ꯂꯩꯕ ꯇꯨꯔꯦꯜꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯕꯧꯁꯥꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ, ꯏꯆꯦ, ꯕꯧꯁꯥꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯌꯥꯝ ꯀꯤꯌꯦ ꯏꯆꯦ. ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯅꯆꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯉꯁꯤꯒꯅꯦ ꯀꯇꯨ ꯀꯔ ꯍꯦꯛ ꯍꯪꯉꯕ ꯃꯕꯨꯛꯁꯤꯗ ꯊꯥꯡꯅ ꯊꯤꯟꯖꯤꯜꯂꯝꯃꯗꯧꯅꯤ. ꯅꯤꯡꯊꯤꯕꯤꯅ, ꯏꯆꯦ, ꯅꯪ ꯉꯁꯤꯁꯨ ꯊꯥꯡ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ? ꯌꯥꯎꯔꯛꯏ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨꯀꯣ. ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯅꯣꯏ ꯑꯅꯤꯁꯦ ꯍꯟꯗꯛꯇꯤ ꯏꯎꯒ ꯎꯗꯦ. ꯑꯩꯒꯤꯗꯅ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯕꯅꯤ ꯅꯣꯏꯕꯣ. ꯃꯃꯥꯟꯅꯕ ꯑꯃꯅ, ꯕꯧꯁꯥ, ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯍꯌꯦꯡ ꯅꯪꯅ ꯄꯥꯝꯃꯛꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨꯀꯣ. ꯑꯩ ꯑꯃꯨꯛ ꯂꯧꯒꯦ. ꯄꯤꯔꯝꯗꯗꯤ ꯀꯩꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯅꯕꯅ ꯇꯤꯟꯅꯕ ꯍꯨꯏꯒꯨꯝꯕꯅꯦ. ꯃꯥꯅꯤ, ꯃꯔꯨꯞ ꯕꯧꯁꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩꯗꯤ ꯅꯪꯒꯤ ꯍꯨꯏꯒꯨꯝꯕꯅꯤ. ꯋꯧ, ꯇꯨ ꯈꯣꯡꯁꯨ ꯈꯣꯡꯉꯤꯁꯤꯅꯤ. ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯔꯒ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯔꯒ ꯂꯣꯏꯔꯦ. ꯑꯩꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯂꯣꯏ. ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ. ꯁꯤꯈ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯈꯪꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯣ. ꯕꯧꯁꯥꯅ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ, ꯑꯇꯣꯝꯕꯤ ꯅꯪꯁꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯏꯁꯤꯡꯗꯣ ꯃꯈꯥꯗ ꯊꯝꯃꯨꯅꯦ ꯅꯨꯄꯤ. ꯅꯤꯡꯊꯤꯔꯩꯅ, ꯍꯦ, ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯈꯨꯗꯥꯡꯗꯒ ꯄꯥꯏꯔꯛꯇꯅꯒ ꯇꯧꯗꯅ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯎꯔꯣ ꯍꯥ? ꯑꯥꯏ, ꯀꯤꯒꯦ ꯇꯧꯏꯍꯦ ꯏꯇꯨꯍꯜꯁꯤꯃꯗꯤ. ꯅꯄꯥꯒ ꯅꯃꯥꯒꯅ ꯅꯣꯏ ꯑꯅꯤ ꯀꯟꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯤ ꯅꯨꯄꯤ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯆꯤꯡꯗ ꯆꯠꯇ꯭ꯔꯁꯨ ꯑꯩꯅ ꯆꯦꯡ ꯆꯥꯛ ꯂꯦꯝꯅ ꯑꯗꯨꯝ ꯄꯤꯕꯤꯒꯦꯅꯦ. ꯅꯣꯏꯅꯤꯁꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯂꯥꯎꯅꯦ. ꯃꯃꯥꯟꯅꯕ ꯑꯃꯅ, ꯕꯧꯁꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯎꯅꯤ ꯅꯣꯏ ꯑꯅꯤꯕꯣ. ꯍꯌꯦꯡ ꯕꯧꯁꯥꯅ ꯅꯣꯏ ꯑꯅꯤꯁꯦ ꯄꯥꯝꯂꯛꯇ꯭ꯔꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯕꯤꯒꯦꯅꯦ. ꯅꯤꯡꯊꯤꯔꯩꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯀꯣꯟꯗꯨꯅ ꯊꯥꯗꯔꯝꯃꯤ. ꯃꯃꯥꯟꯅꯕꯗꯨ ꯃꯀꯣꯛ パꯏꯗꯨꯅ ꯋꯥꯟꯊꯔꯝꯃꯤ. ꯕꯧꯁꯥꯅ, ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯃꯗꯤ ꯃꯁꯤꯡ ꯐꯠꯇꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯐꯥꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯒꯗꯕꯅꯤ. ꯂꯥꯛꯑꯣ.
ลองนี่นึกปีนึงบ่ไอ้กี่ขุดดังไปแล้วกันท่าโดให้ปะเนี่ยนิ่งที่บินเจ๊อีเจ๊บอกจะอีเจ๊กี่ขุดตัวท่าโดอีเจ๊กี่ขุดท่าโดให้ปะเนี่ยตัวเบียไงคนนี้น่าเสียน่ะแล้วเราก็นั่งงมุกเราเกมนิ่งที่ได้นะกันอะไรแกไอ้คนนี้ถวายมุกแต่ที่กันไปอยู่ท่าโดให้ปะเนี่ยช้ามันอ่ะบอกซานะไอ้บุษามาดีกันนะตัวเดียสิสามาแล้วนี่เนอะสาต้องโดนแกนิ่งที่บินเจ๊กันอะไรแกอีเจ๊สิบอกซาเนี่ยพอเลยอีเจ๊กี่ถวายมุกแต่กันไปอยู่อีเจ๊กี่นิ่งที่บินนักเจ๊ครูอีเจ๊ปังกังทอกชูนักเจ๊loนิ่งที่บินนักเจ๊loนิ่งที่บินนะมาเสกพีซีได้เย็บลิบทางสุริดูลกทกเลยก็บอกซาได้ทิลมีบอกจ้ากันนั่นเหล่าดูนะมาเสียดูขังทัดทัดดูเลยดูกะนิ่งที่บินมาเสียบูดูนะยุมตานะเจลักดูนะมามากับมาป้าก็ได้เป่าปุ่มบดตำลำมีโคมบนะฮะก็เรียบมาพี่ยงไอ้คุยยุ่มสีเลยพี่ยาไรยามตุนจะโทรสินั่นจะบดีไอ้คุยเสียสกุลนั่นสิเลยตาบมาไอ้ไหนเสียก็ได้แต่เนาะไอ้คุยน้องเสียงก็โดนริบสิวะนั่นเองบอกซาดูบูเสียวแบบไรวะนี่นิ่งที่บินนะขังดีมาอิสุอีเจกันนับคนนับดาทางดนที่ลำเล็กอีเจกันบ้านอีเจเล็กปนี่นิ่งที่เรนะอีมาป้าหน่วยนิ่งที่บิสปูระกะกายตัวน้องมาลับมาเสียงครูไอ้ที่เลี้ยวระเกบอกจานะป้ามลิบเสียไอ้น่ะมากิมันนักแต่สังเจริญบัดนี้อีมาป้าบอกให้ตาหน้ารักเลยรวยมีงูเดินทางนั่นที่ลำเล็กสีระบระหิงลิบระสุขังดำมีตุกิมันนักแต่สังเล็กมวยน่ะตุ้มมีน่ะเลยกันเลยนี่มีหลังน่ะเมื่อกี้มาคนตายแล้วมันนิ่งทงลมตะกี้เนี่ยแต่เสียงกระสิมาตั้งเชียวระเกให้ริบเรายิงลึกก็เลยริบดูบ่มันนิ่งทงตัวการรวมได้เลยกี่ไอ้ที่ปากขัดมันนะทงกับมันตะอูดรีนี่มวยมาปะไอ้ยี่ตรงเดิมอินารงนี่มาทูโรนี่มานังบ่ไอ้ยี่คุณได้ดีอะไรกันดูนะคุณได้กันนะทกตัวนี่มาก็ได้แต่เสียลิบสิบ่อิสขยามไปบรองังลิบมาคนไม่ยามสิบ่ขยามไปเมื่อกี้มาคนนั่นเดนี่มาไอ้คุยยุ่งมีคนเด้อมียามสิสินหลักเมื่อกี้มาคนนี่เนี่ยนิ่งที่เรงนะป้าอีมาไอ้คุยกินเส้นพัมเลยจีไม่เคยคุยดิ้งมีกินมีงักตั้งไงประมาณนี้ป้าไอ้คุยเอาสิได้แต่เสียงกันอีป้ากินนิ่งที่เรงสิกิตันจ้าสิเดดีเสียงเดินกันอะไรอะดูนั่นเนี่ยตุ๊ดมาสิกิส่งมารักสิเด้อไอ้แต่โลดสิตาหนูบินะติงคังมารักสิเด้อโลดตัวอีโร่ให้ริสิบ่โลดปุตตามันนี่สิโดสรุปติงคังกระยูมันไปเนี่ยเล่าอาสวงบะมงสวงงามดามวยมรีดลดลำมีและดูกับคุลกิมีสิงนะมายุไม่ท่าดูนะมวยมรีบุกคุยที่บัดสุอุรัมมีสวยดูนะมวยกิมมาซามาป้ามสาวมวยปุ่นเนี่ยสิงลมน่ะเสียลำมันนี่จิงไม่ท่าสิอะไรนั่นละมวยสาวพอดีเอาจะขินบ่บอกสากิมายามมันนะจิงไม่ท่าไปยาดีมวยดีหิงน่ะพากันได้บ่นี่และดูกับมาซาหนุ่มปีนี่ตัวไอ้ยี่น้าบอกสานะเล่าหันกันได้บ่นี่หาลบสุกอนวัดไปยามวันละก็หัดกันได้บ่นี่เยระลาเรบิมวยน่ะสู้ไอ้ยี่น้าอีสัมจะบอกซาดะทางนี่ที่ลำซาดะโคมนะก็ยินดีสิบ่บอกซาบุยสัมมาดีไม่ยามสิ่งสิดีคุปะสารมวยก็มานักอกตุปักทงเนี่ยตั้งไปกินสารปะหุ่มสูบเสร็จไม่ค่อยตำหนักจังเลยเนี่ยว่าอะไรเดมวยแบบปะงักซ้ำกันลอยนักเตียกเต่าเลยบอกซากิมายามบะเห็นบ้านะมวยมารีลดปะดูอุรามีอดูบุอุดบสารกะมายามตาสวยดูดีเลยจีอดูน่ะหน่วยจิงลมน่ะตานะสิสวยดูจิงลมน่ะเสียละมันนี่เลี้ยงน่ะทับยาดีก็สิอยู่ระดีมามาซาป้ามาซามวยเสหิงละนี่โคมนะก็ดีเนาะมาน่ะไอ้คนน่ะโลลิบสิอูน่ะอุดบสารตัวน่ะกันบีน่ะพวกอันนี้บ่ดีนิ่งทีเด้นะป้าอาศิมาดียามน่ะพาบันนี่อาศิมานาวัดนี่ก็มาน่ะดับบันนี่อาศิน่ะกระมังโตตัวน่ะพารามิโนเน่อาเห็นบ่นะนุ้ยว่าอย่างกันงานกันเว้ยดูก็เรื่องมันจะพอบ่ดูดมเลยก็ตาโนบีนะโอ้อาศิมาดียามน่ะพาบ่โอยเลยก็อีบุงว่านังดีกุยน่ะปุ่นซิงสังนี่เฮงบ่โอยอยู่ก็อาสมนันมีดังมั่มสิลักปะกะโคมบนไม้กินุปีกะมาสากะดูปูดูนะอมุกเซียนคีรามีมายุมดีไม่น่ะตุ่มน่ะจากตุนลิฮาวรีอะดูกะบอกสากิมายามบะกะมาปากันนะดีโคมบบุทีบะเล็บทรีใจยอลคราฮาวครีโคมบะกะไม่นุปีกะมาสานุปีกะนี่ดูกะดีซาดะทักตะบะนะตุ่มตะบะดูกะพิบัมยามน่ะสกลำมีนิ่งทีบีนะบ้าไอ้สิเด็กเห็นน่ะจัดปังงำละรวยไอ้ยามน่ะวาริบ้า
ꯅꯤꯡꯊꯤꯔꯩꯅ ꯏꯃꯥ ꯑꯩꯁꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯔꯦ ꯕꯥꯕꯥ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯤꯁꯤ ꯋꯥꯕꯅ ꯐꯤꯕꯝ ꯑꯃ ꯇꯧꯔꯦꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯎꯃꯪꯁꯤꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯆꯦꯟꯗꯅ ꯁꯤꯗꯧꯔꯕ꯭ꯔꯣ ꯅꯣꯏ ꯇꯨꯃꯤꯟꯅ ꯎꯛꯇ ꯂꯩꯌꯨꯕ ꯁꯣꯔꯒ ꯍꯣꯟꯕ ꯉꯝꯗ꯭ꯔꯤꯉꯩꯕꯣ ꯏꯁ ꯁꯤꯗꯤ ꯀꯔꯤꯅꯣ ꯎꯅꯥ ꯋꯥꯅꯥ ꯑꯣꯏꯔꯕꯁꯨ ꯈꯔ ꯆꯥꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯥꯁꯤꯟꯒꯅꯨꯀꯣ ꯃꯈꯣꯏ ꯃꯄꯥ ꯍꯨ ꯆꯦꯟꯕ ꯄꯣꯠꯁꯛꯀ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯃꯨꯛ ꯁꯤꯖꯁꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯇꯨꯝꯂ ꯀꯔꯤꯅೋ ꯑꯝꯇ ꯆꯥꯒꯦꯅꯦ ꯆꯥꯒꯅꯨꯀꯣ ꯃꯣꯏ ꯃꯄꯥ ꯁ꯭ꯋꯥꯏꯗ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯂꯩꯇꯨꯝ ꯆꯥꯔꯒ ꯐꯨꯜꯂꯒ ꯑꯃꯨꯛ ꯁꯤꯅꯤꯀꯣ ꯑꯩꯁꯦ ꯃꯃꯥ ꯅꯪꯅ ꯄꯥꯈꯠꯍꯜꯂꯒ ꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯗꯧꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯔꯥꯏꯗꯅꯣ ꯀꯔꯤꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯣꯏ ꯃꯄꯥꯅ ꯄꯪꯄꯨꯗ ꯍꯦꯛꯇ ꯄꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯔꯥꯏꯗꯅꯣ ꯆꯦꯜꯂꯤꯁꯤ ꯅꯣꯏꯅ ꯆꯦꯜꯂꯨꯗ ꯄꯪꯍꯥꯏꯗ ꯍꯥꯏ ꯀꯔꯥꯏꯗꯅꯣ ꯆꯦꯜꯂꯒ ꯐꯅꯤꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯜꯂꯛꯏꯃꯤꯅꯦ ꯅꯤꯡꯊꯤꯔꯩꯅ ꯕꯥꯕꯥ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯅꯤꯡꯊꯤꯕꯤꯅ ꯀꯤꯆꯦ ꯃꯣꯏ ꯃꯄꯥ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯨ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯈꯣꯜꯂꯣ ꯏꯃꯥ ꯏꯆꯥꯅ ꯇꯥꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯃꯤꯁꯤꯡ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯩꯗꯤ ꯆꯦꯜꯂꯔꯣꯏ ꯑꯗꯨꯝ ꯍꯥꯠꯆꯈ꯭ꯔꯁꯅꯤ ꯆꯦꯜꯂꯁꯨ ꯁꯤꯗꯧꯔꯕ ꯆꯦꯟꯗ꯭ꯔꯁꯨ ꯁꯤꯗꯧꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯋꯥꯅ ꯆꯦꯜꯂꯒ ꯁꯤꯗꯣꯏꯅꯣ ꯑꯗꯨ ꯃꯣꯏ ꯃꯄꯥ ꯃꯈꯣꯜꯁꯦ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏꯅꯦ ꯑꯩꯈꯣꯏꯕꯨ ꯆꯦꯜꯍꯧꯔꯁꯤꯔꯣ ꯅꯤꯡꯊꯤꯔꯩꯅ ꯏꯃꯥꯒ ꯄꯥꯕꯒ ꯆꯦꯟꯈ꯭ꯔꯣ ꯅꯤꯡꯊꯤꯕꯤꯒ ꯑꯩꯒꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯏꯃꯥ ꯏꯆꯦ ꯃꯈꯣꯜꯁꯦ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯆꯤꯡꯅꯤꯡꯈꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕꯒꯨꯝꯕꯒꯤ ꯃꯈꯣꯜ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯣ ꯍꯣꯏ ꯑꯩꯁꯨ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯏ ꯐꯠꯇꯦꯗꯀꯣ ꯇꯥꯡꯕꯒꯤ ꯃꯄꯥ ꯃꯆꯥꯁꯦ ꯃꯤ ꯊꯥꯗꯣꯛꯂꯒ ꯇꯥꯟꯅꯍꯟꯕꯁꯦ ꯄꯦꯟꯗꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯅꯦꯛꯂꯒ ꯑꯩꯈꯣꯏꯗ ꯇꯥꯟꯅꯍꯜꯂꯛꯂꯤꯕꯅꯤꯀꯣ ꯑꯣ ꯐꯠꯇꯦꯗꯀꯣ ꯇꯥꯡꯕꯒꯤ ꯃꯄꯥ ꯃꯆꯥꯁꯦ ꯇꯥꯅꯨꯕꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯄꯨ ꯅꯦꯛꯄ ꯌꯥꯕ꯭ꯔꯣ ꯇꯥꯡꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯪꯒ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤꯅꯦ ꯅꯤꯡꯊꯤꯔꯩꯅ ꯕꯥꯕꯥ ꯏꯃꯥ ꯅꯣꯏꯅꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣꯕ ꯑꯁꯨꯛ ꯋꯥꯔꯕ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯕ ꯀꯥꯇꯨ ꯀꯔꯟꯗ ꯉꯥꯡꯂꯒ ꯑꯗꯨꯝ ꯂꯩ ꯏꯆꯦ ꯇꯨ ꯑꯁꯤꯕꯨ ꯀꯩꯅꯣ ꯏꯆꯦ ꯏꯃꯥ ꯕꯥꯕꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎꯁꯤꯕꯨ ꯁ꯭ꯔꯣ ꯆꯤꯡꯂꯒ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯇꯥꯡꯕꯅ ꯑꯩꯈꯣꯏ ꯐꯥꯅꯕ ꯊꯥꯔꯛꯂꯤꯕꯁꯤꯗꯤ ꯕꯨꯠ ꯐꯥꯎꯕ ꯌꯥꯎꯔꯕꯀꯣ ꯅꯤꯡꯊꯤꯔꯩꯅ ꯄꯥꯕꯁꯤ ꯋꯥꯃꯟꯗꯨꯅ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯜꯂꯤ ꯏꯃꯥ ꯉꯥꯎꯗꯅ ꯆꯠꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯅꯄꯥꯁꯦ ꯏꯆꯦ ꯃꯤꯅꯅꯤ ꯎꯖꯥꯎꯁꯤ ꯆꯤꯡꯂꯒ ꯂꯥꯛꯏꯁꯦ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯎꯃꯪ ꯑꯗꯨ ꯆꯤꯡꯂꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨ ꯑꯀꯟꯕ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯅꯤ ꯑꯀꯟꯕꯅ ꯈꯣꯝꯕ ꯍꯣꯏꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯎꯖꯥꯎꯗꯨ ꯗꯣꯝ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯈꯣꯝꯕꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯌꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗꯅꯦ ꯏꯆꯥꯒ ꯏꯇꯨꯒꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯌꯨꯅꯦ ꯂꯥꯎ ꯇꯥꯡꯕꯒꯤ ꯃꯤꯅꯥꯏ ꯅꯪꯅ ꯀꯟꯗꯅ ꯃꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯅꯨꯡꯁꯤꯕꯗꯒꯤ ꯀꯌꯥꯝ ꯀꯟꯕ ꯍꯦꯟꯗꯧꯔꯤꯒꯦ ꯂꯥꯎ ꯅꯝꯊꯦꯛꯅꯒꯦ ꯉꯝꯂꯒꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪꯅ ꯉꯝꯂꯒꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯀꯟꯕꯅ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯄꯥꯅ ꯃꯆꯥ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯃꯥꯡꯊꯅ ꯂꯦꯞꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ ꯉꯥꯏꯈꯣ ꯑꯍꯜ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯩꯗꯤ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ ꯅꯣꯏꯗ ꯁꯣꯛꯍꯟꯒꯦ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄ ꯅꯠꯇꯦꯅꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯍꯥ ꯅꯪ ꯁꯣꯏꯗꯅ ꯇꯥꯡꯕꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯅꯊ꯭ꯋꯥꯏꯗ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯆꯦꯟꯗ꯭ꯔꯕꯗꯤ ꯈꯣꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯅꯤ ꯑꯀꯟꯕꯅ ꯑꯍꯜꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯅꯠꯇꯦꯅꯦ ꯑꯗꯨꯒ ꯑꯍꯜꯗꯤ ꯂꯦꯞꯄ ꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄꯁꯨ ꯉꯝꯗꯅ ꯑꯩꯒ ꯀꯔꯝꯅ ꯂꯝꯕꯥ ꯇꯧꯅꯒꯗꯣꯏꯅꯣ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯅꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯥꯎꯗꯣ ꯀꯔꯤ ꯌꯥꯎꯏ ꯏꯆꯥꯒ ꯏꯇꯨꯒꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯕꯅ ꯂꯣꯏꯔꯦꯅꯦ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯦꯍꯦ ꯃꯣꯏ ꯃꯄꯥꯁꯤ ꯌꯦꯛꯅꯕꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯪꯅꯒꯦ ꯅꯤꯡꯊꯤꯔꯩꯅ ꯏꯃꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯇꯥꯡꯕꯒꯤ ꯃꯤ ꯅꯠꯇꯕ ꯃꯥꯜꯂꯤ ꯄꯥꯈꯪ ꯑꯀꯟꯕ ꯑꯃ ꯎꯕꯁꯤꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯀꯟꯕꯅ ꯍꯣꯏ ꯌꯥꯎꯏ ꯑꯍꯜ ꯁꯦ ꯑꯩꯅ ꯍꯩ ꯔꯥ ꯈꯔ ꯍꯦꯛꯂꯛꯄꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯐꯕ ꯂꯣꯛꯀꯤ ꯏꯁꯤꯡꯅꯤ ꯂꯥꯛꯑꯣꯍꯦ ꯏꯆꯥ
ꯃꯃꯥ ꯅꯪꯁꯨ ꯂꯥꯛꯎ ꯍꯩ ꯑꯀꯟꯕꯅ ꯀꯔꯤ ꯃꯇꯧꯅꯣꯅꯤ ꯇꯧꯔꯤꯁꯤꯕꯣ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯆꯥꯔꯤꯅꯤ ꯇꯞꯅ ꯆꯥꯕꯤꯌꯨ ꯆꯥꯅꯕꯗꯣ ꯀꯩꯁꯨ ꯆꯦꯜꯂꯣꯏꯌꯦ ꯈꯣꯝꯕꯅ ꯏꯁ ꯒ꯭ꯌꯥꯟ ꯈꯔ ꯍꯦꯛ ꯇꯥꯏꯗꯀꯣ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯃꯥꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯈꯟꯕꯗ ꯆꯥꯕ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯃꯥꯟꯕꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯈꯨꯠ ꯄꯦꯟꯅ ꯏꯃꯥ ꯍꯣꯏꯕꯨ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯅꯦ ꯑꯩ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯅꯤꯡꯊꯤꯕꯤꯅ ꯏꯃꯥ ꯕꯥꯕꯥ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯁꯤ ꯅꯤꯡꯊꯤꯔꯩꯅ ꯕꯥꯕꯥ ꯏꯃꯥ ꯂꯥꯛꯑꯣ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯑꯋꯥꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯂꯥꯛꯑꯣ ꯏꯃꯥ ꯕꯥꯕꯥ ꯑꯁꯨꯝꯅ ꯃꯣꯏꯁꯤꯡꯗꯨ ꯑꯀꯟꯕ ꯅꯍꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ ꯑꯀꯟꯕ ꯅꯨꯄꯥꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯄꯨꯒ ꯃꯕꯣꯛꯀ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯆꯤꯛꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯑꯀꯟꯕꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯈꯣꯝꯕꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯈꯣꯝꯕꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯀꯟꯕꯒꯤ ꯃꯄꯨꯒ ꯃꯕꯣꯛꯀꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯀꯟꯕꯒꯤ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯄꯨꯅ ꯃꯣꯏꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯕꯅ ꯐꯔꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯏꯁꯨꯁꯤꯃ ꯈꯛꯇꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯑꯀꯟꯕ ꯃꯥ ꯈꯛꯇ ꯂꯩꯍꯧꯔꯦ ꯏꯆꯥꯒ ꯏꯃꯧꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯕꯣꯛ ꯅꯪꯕꯨ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯅꯨꯅꯦ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯀꯟꯕꯅ ꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯑꯩꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯀꯥꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯅꯨꯕꯤꯅ ꯑꯣ ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯅꯤꯡꯊꯤꯔꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯗꯤ ꯃꯕꯣꯛꯅ ꯅꯨꯃꯤꯠ ꯑꯗꯣ ꯏꯁꯨꯁꯤ ꯄꯣꯔꯒ ꯃꯄꯨꯒꯩꯒ ꯂꯧꯕꯨꯛꯇ ꯂꯧ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯃꯁꯥꯗ ꯊꯥꯡꯐꯝ ꯅꯥꯏꯅ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯕꯣꯛ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯏꯃꯧꯒ ꯍꯥꯠꯄ ꯃꯣꯏꯗꯣ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯇ ꯃꯌꯨꯝ ꯃꯀꯩꯁꯨ ꯑꯃꯠꯇ ꯂꯩꯇ ꯋꯥꯈꯜ ꯁꯣꯏꯗꯨꯅ ꯁꯤꯕ ꯌꯥꯎ ꯉꯥꯎꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗꯨꯅꯤ ꯐꯠꯇꯕ ꯃꯤꯗꯤꯅꯦ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨꯅꯦ ꯂꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛꯀꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯑꯩꯗꯤ ꯃꯣꯏꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯁꯥꯔꯒ ꯌꯥꯝꯅꯗꯤ ꯐꯠꯇꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯨꯁꯨ ꯌꯥꯝꯅ ꯃꯤ ꯇꯥꯕ ꯀꯔꯥꯝ ꯆꯥꯎꯕ ꯑꯣꯏꯕꯒꯤꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯁꯦ ꯏꯆꯤꯛ ꯆꯤꯛꯏ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯤꯡꯊꯤꯔꯩꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯂꯩꯔꯕꯗꯤ ꯑꯕꯣꯛ ꯍꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯐꯠꯇꯕ ꯃꯄꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗꯁꯨ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯃꯄꯥ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯍꯣꯏꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯄꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯍꯧꯖꯤꯛ ꯀꯔꯥꯏ ꯆꯠꯀꯅꯤ ꯀꯔꯥꯏꯗ ꯂꯩꯒꯅꯤ ꯅꯤꯡꯊꯤꯕꯤꯅ ꯄꯨꯄꯨ ꯂꯥꯏꯅ ꯁꯤꯟꯕꯤꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯅꯤꯡꯊꯤꯔꯩꯅ ꯑꯗꯨꯕꯨ ꯏꯕꯨꯡꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯇꯣꯟꯁꯤꯟꯖꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯍꯤꯡꯕ ꯊꯣꯛꯂꯕꯗꯤ ꯏꯕꯨꯡꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯕ ꯉꯝꯃꯨ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯋꯥꯔꯅꯤ ꯈꯣꯝꯕꯅ ꯀꯔꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ ꯅꯤꯡꯊꯤꯕꯤꯅ ꯕꯥꯕꯥ ꯌꯨꯝꯗꯅꯤ ꯆꯠꯇꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯕꯥꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯌꯨꯝꯗ ꯁꯤꯔꯕꯁꯨ ꯁꯤꯔꯗꯕꯅꯤ ꯅꯤꯡꯊꯤꯔꯩꯅ ꯏꯃꯥ ꯕꯥꯕꯥ ꯃꯧꯖꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩ ꯅꯠꯇ꯭ꯔꯣ ꯑꯩꯁꯤ ꯐꯪꯂꯕꯗꯤ ꯏꯃꯥ ꯄꯥꯕꯒ ꯏꯅꯥꯎꯒꯗ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯑꯃꯨꯛ ꯀꯞꯅ ꯀꯞꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯀꯟꯕꯒ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯕꯣꯛꯅ ꯑꯕꯣꯛꯀꯤꯁꯨ ꯑꯀꯟꯕ ꯃꯣꯏ ꯃꯔꯤꯒꯤ ꯃꯇꯧꯁꯦ ꯑꯕꯣꯛꯇꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦꯅꯦ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯑꯕꯣꯛꯇꯤ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯕꯣꯛ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦꯅꯦ ꯍꯅꯨꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯃꯥ ꯃꯄꯥꯗꯨꯒꯗꯤ ꯀꯜꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯀꯅꯥꯅ ꯀꯟꯗꯧꯔꯤꯕꯅꯣꯅꯦ ꯃꯕꯣꯛ ꯅꯪ ꯑꯩꯅ ꯀꯌꯥꯝ ꯀꯟꯗꯅ ꯀꯜꯂꯨꯅꯤꯁꯨ ꯅꯠꯇꯦ ꯏꯁꯨ ꯅꯨꯄꯥ ꯑꯀꯟꯕ ꯑꯃ
ꯅꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯎꯗ꯭ꯔꯣ ꯍꯅꯨꯕ ꯅꯪꯕꯣ? ꯏꯁꯨ ꯑꯃꯈꯛ ꯂꯩꯖꯕꯁꯦ ꯐꯠꯇꯕ ꯃꯔꯛꯇ ꯊꯥꯖꯤꯜꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯃꯕꯣ? ꯏꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯃꯁꯤꯒꯤ ꯍꯅꯨꯕ ꯁꯤꯗꯤꯕ. ꯑꯗꯨꯗꯤ ꯏꯁꯨꯁꯦ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯆꯟꯅꯕ ꯆꯥꯛ ꯕꯣꯔꯥ ꯕꯣꯔꯥ ꯄꯤꯖꯔꯒ ꯕꯨꯗꯨ ꯑꯣꯏꯍꯜꯂꯒ ꯀꯔꯤꯝ ꯀꯥꯟꯅꯗꯕꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯁꯤ ꯍꯥꯏꯕꯔꯣ? ꯏꯕꯥꯅꯤꯅ ꯍꯌꯦꯡ ꯁꯤꯕꯗꯁꯨ ꯏꯁꯨꯁꯦ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯀꯤꯔꯤꯅꯤ ꯄꯥꯃꯨꯏ ꯅꯨꯡꯁꯤꯌꯦꯅ ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯟꯗꯧꯅ ꯏꯁꯨꯁꯦ ꯊꯅꯝꯃꯁꯤ ꯍꯥꯏꯕꯔꯣ? ꯃꯕꯣꯛ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯑꯗꯨꯒꯅꯦ ꯍꯅꯨꯕ ꯏꯁꯨꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯌꯥꯝ ꯀꯟꯅ ナꯗꯨꯅ ꯁꯤꯔꯨꯕꯗꯒꯤ ꯂꯥꯏꯅ ꯀꯟꯕꯤꯗꯅ ꯑꯃꯨꯛ ꯍꯤꯡꯂꯛꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯨꯁꯦ ꯅꯪ ꯑꯩꯅ ꯌꯣꯛꯄ ꯅꯠꯇꯦ, ꯂꯥꯏꯅ ꯌꯣꯛꯄꯤꯕ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯕ ꯁꯤꯃꯁꯨ ꯀꯥꯎꯒꯅꯨ. ꯑꯗꯨꯅ ꯏꯁꯨꯗꯧꯅ ꯀꯟꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯣꯏ. ꯃꯤ ꯆꯥꯝꯃꯗꯤꯅꯦ ꯏꯁꯨ ꯃꯊꯟꯇꯅ ꯀꯥꯡ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯈꯤꯅꯤ. ꯈꯪꯂꯦꯗꯅ ꯍꯅꯨꯕ? ꯅꯪꯒꯤꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤꯅꯤ ꯃꯕꯣꯛ. ꯍꯣꯏ, ꯌꯥꯝꯅ ꯀꯟꯅ ꯏꯁꯨꯁꯦ ꯅꯥꯗꯅ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯀꯥꯎꯗ꯭ꯔꯤ. ꯑꯗꯨꯒ ꯂꯥꯏꯅ ꯀꯟꯕꯤꯕꯅꯤ, ꯂꯥꯏꯅ ꯌꯣꯛꯄꯅꯤ ꯍꯥꯏꯔꯤꯁꯤꯕꯨ. ꯍꯅꯨꯕ, ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯏꯁꯨꯁꯦ ꯁꯤꯔꯦꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯨꯗ ꯅꯪ ꯑꯩꯅ ꯏꯁꯨꯁꯦ ꯀꯣꯜꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯃꯁꯥ ꯅꯥꯟꯕ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯏꯁꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯕꯗꯒꯤ ꯏꯁꯨꯁꯦ ꯑꯃꯨꯛ ꯍꯤꯡꯂꯛꯇꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯩꯃꯥ, ꯏꯁꯨ ꯅꯨꯄꯥꯗꯤ ꯍꯅꯨꯕ? ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯗꯥꯏꯅꯤ ꯃꯕꯣꯛ. ꯏꯁꯨ ꯅꯨꯄꯥ, ꯏꯁꯨ ꯅꯨꯄꯥ, ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦꯍꯦ ꯏꯁꯨꯗꯨꯕꯣ? ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯍꯧꯅ ꯍꯧꯅ ꯄꯥꯏꯗꯨꯅ ꯈꯣꯡꯂꯤꯁꯤꯅꯗꯤ ꯏꯁꯨ ꯑꯀꯟꯕꯁꯦ ꯁꯣꯏꯗꯅ ꯃꯣꯏ ꯃꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯝꯃꯅꯤ. ꯑꯗꯨꯗꯤ ꯍꯅꯨꯕ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯁꯤ. ꯀꯗꯥꯏꯗꯅꯣ ꯏꯕꯥꯅꯤꯗꯤ? ꯏꯁꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯅꯁꯨꯒꯤ ꯑꯉꯛꯄ ꯁꯛꯂꯣꯟꯗꯣ ꯎꯅꯤꯡꯗꯔꯣ? ꯂꯥꯎ ꯍꯅꯨꯕ, ꯊꯦꯡꯈ꯭ꯔꯅꯤ. ꯁꯟꯒꯥꯔꯤꯗ ꯆꯠꯁꯤ. ꯐꯤꯔꯣꯜ ꯈꯔꯁꯨ ꯍꯥꯞꯆꯤꯟꯈꯤꯁꯤ. ꯍꯣꯏꯗ, ꯊꯣꯛꯑꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ. ꯑꯍꯜ ꯑꯅꯤꯗꯨ ꯁꯟꯒꯥꯔꯤꯗ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯁꯨ ꯑꯀꯟꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯈꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯔꯝꯕ ꯈꯨꯜꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯈꯣꯝꯕꯒ ꯇꯅꯨꯕꯤꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯗꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯥꯡꯕꯒꯤ ꯃꯤꯅ ꯐꯥꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯨꯔꯛꯂꯒ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯃꯔꯤꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯇꯥꯡꯕꯅ, ꯅꯣꯏꯅ ꯆꯦꯟꯗꯅ ꯇꯥꯡꯕꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯗꯧꯔꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯗꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕ ꯈꯪꯅꯤꯗꯅ ꯍꯧꯖꯤꯛ. ꯈꯣꯝꯕꯅ, ꯏꯌꯥꯝꯕ ꯇꯥꯡꯕꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯛꯇꯕꯗꯣ ꯁꯤꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ? ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ? ꯁꯤꯗ꯭ꯔꯤꯕ ꯀꯥꯏꯅ ꯍꯥꯏꯅꯦ. ꯑꯩꯈꯣꯏꯗꯤ ꯁꯤꯔꯝꯂꯅꯤ ꯀꯥꯏꯅ ꯍꯔꯥꯎꯔꯕꯅꯤꯅꯦ. ꯑꯗꯨꯒ ꯁꯤꯔꯝꯗ꯭ꯔꯕ. ꯑꯗꯨꯒꯅꯦ ꯇꯥꯡꯕ ꯆꯤꯔꯥꯏꯇꯥꯡ, ꯅꯣꯏꯅ ꯑꯩꯈꯣꯏ ꯐꯥꯕ ꯅꯠꯇꯦꯅꯦ. ꯑꯩꯈꯣꯏꯅ ꯐꯥꯖꯔꯁꯅꯨꯅ ꯐꯥꯍꯟꯕꯤꯕꯅꯤꯅꯦ. ꯅꯆꯥꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯛꯄꯕꯨ ꯐꯠꯇꯕ ꯇꯤꯟ ꯆꯪꯕ ꯅꯆꯥ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯗ. ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ, ꯀꯔꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯄꯥꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯊꯥꯖꯤꯜ ꯐꯨꯖꯤꯜ, ꯁꯤꯔꯝꯗꯥꯏ ꯌꯧꯔ ꯐꯥꯎꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ. ꯅꯤꯡꯊꯤꯔꯩꯅ, ꯕꯥꯕꯥ, ꯕꯥꯕꯥ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ. ꯕꯥꯕꯥ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ. ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ ꯑꯩ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯩꯔꯤ. ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯏꯅꯥꯎꯒꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ. ꯇꯥꯡꯕꯅ, ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕ? ꯅꯪꯒ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕ ꯕꯧꯆꯥꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯃꯥꯒ ꯅꯄꯥꯒꯁꯤꯗꯤ ꯍꯤꯡꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯤ. ꯏꯆꯥꯁꯥ, ꯅꯅꯥꯎ ꯅꯨꯄꯥ ꯕꯧꯆꯥꯗꯣ ꯄꯨꯔꯛꯎ. ꯃꯥꯅ ꯄꯥꯝꯖꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯏꯄꯥꯅ ꯐꯥꯔꯦ ꯍꯥꯏ. ꯑꯗꯨꯒ ꯅꯣꯏ ꯈꯔꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯎ ꯍꯩ. ꯈꯪꯅꯤꯗꯅ ꯅꯣꯏ ꯍꯧꯖꯤꯛ. ꯃꯆꯥꯅꯨꯄꯥ ꯑꯍꯦꯟꯕꯅ, ꯕꯥꯕꯥ, ꯑꯩ ꯋꯥ ꯑꯃꯗ ꯍꯥꯏꯖꯒꯦꯗꯅ. ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ. ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯒꯅꯨ. ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏ ꯍꯥꯠꯄꯗ ꯅꯪꯁꯨ ꯌꯥꯎꯒꯅꯤ ꯈꯪꯉꯨ. ꯕꯧꯆꯥꯅ, ꯕꯥꯕꯥ, ꯀꯗꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯒ ꯑꯇꯣꯝꯕꯤꯒ ꯐꯥꯔꯦ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯒꯤꯁꯨ ꯐꯥꯔꯦꯅ. ꯑꯌꯣ! ꯑꯁ, ꯀꯟꯅ ꯅꯣꯛꯄꯁꯤ ꯌꯥꯗ꯭ꯔꯦꯅꯦ. ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯥꯡꯅ ꯊꯤꯜꯂꯝꯗꯅ. ꯕꯥꯕꯥ, ꯃꯣꯏ ꯑꯅꯤꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯁꯤꯗꯅ. ꯄꯨꯁꯤꯜꯂꯗꯕꯅꯤꯅꯦ ꯑꯇꯣꯝꯕ. ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ. ꯑꯗꯨꯒ ꯄꯨꯁꯤꯜꯂꯁꯤ. ꯇꯥꯡꯕꯒꯤ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯇꯥꯡꯕꯒꯤ ꯃꯄꯥ ꯃꯆꯥ ꯀꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ. ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯇꯩꯗꯤ ꯇꯥꯡꯕꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯇꯥꯡꯕ ꯃꯄꯥ ꯃꯆꯥꯅ ꯇꯧꯔꯤꯈꯩ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ
ꯇꯥꯡꯕꯅ ꯃꯆꯥꯅꯨꯄꯥ ꯕꯧꯆꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯊꯤꯔꯩꯒ ꯅꯤꯡꯊꯤꯕꯤꯒꯗꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯀꯟꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯕꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯒ ꯇꯥꯅꯨꯕꯤꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯕꯧꯆꯥꯅ ꯄꯥꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯊꯨꯒꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯣ? ꯇꯌꯥꯏ, ꯇꯥꯆꯧ, ꯇꯥꯇꯣꯟ, ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ? ꯅꯨꯄꯥꯁꯤ ꯐꯥꯔꯒ ꯑꯃꯨꯛꯇ ꯐꯨ꯫ ꯇꯥꯡꯕꯅ ꯏꯌꯥ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯉꯤꯗꯅ ꯅꯪꯁꯨ꯫ ꯅꯣꯏ ꯀꯩꯗꯧꯔꯤ ꯍꯥ? ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯥꯁꯤ ꯐꯥꯎꯅꯦ, ꯄꯨꯜꯂꯨꯅꯦ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯊꯨꯗꯦꯛꯎꯅꯦ꯫ ꯇꯥꯡꯕꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯀꯟꯕꯕꯨ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯠꯇ ꯆꯩꯇꯨꯞ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯁꯤꯡꯗꯨꯅ ꯏꯁ ꯀꯩꯅꯣ ꯁꯤꯗꯤ? ꯑꯌꯣ, ꯁꯤꯔꯦ, ꯑꯣꯏꯃ, ꯀꯥꯏꯔꯦ, ꯇꯦ, ꯑꯌꯣ, ꯌꯥ꯫ ꯇꯥꯡꯕꯅ ꯀꯔꯤꯅꯣꯅꯦ? ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯤꯁꯤꯡꯁꯦ ꯐꯤ ꯑꯃꯣꯠꯄ ꯁꯨꯕꯒꯨꯝꯅ ꯅꯨꯄꯥꯁꯤ ꯁꯨꯈ꯭ꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯁꯥ ꯁꯟꯅ ꯐꯨꯕꯗꯧꯅ ꯐꯨꯔꯤꯁꯤꯕꯣ? ꯍꯦ ꯅꯨꯄꯥ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯃꯣꯏꯕꯨ ꯀꯜꯂꯤꯕꯅꯣ? ꯑꯩ ꯇꯝꯅ ꯂꯤꯆꯩꯁꯤ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯅꯦ ꯁꯤꯗꯤ꯫ ꯉꯥꯏꯈꯣ, ꯐꯨꯔꯛꯀꯅꯨ ꯑꯀꯟꯕ ꯅꯨꯄꯥ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯅꯪꯅ ꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯌꯣ, ꯑꯌꯥ, ꯁꯤꯔꯦ, ꯐꯨꯔꯛꯀꯅꯨꯅꯦ꯫ ꯑꯣ, ꯍꯣꯏꯃ꯫ ꯈꯣꯝꯕꯅ ꯃꯤꯠꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯕ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯂꯥꯏꯔꯕ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏ ꯂꯩꯕ ꯑꯣꯏꯔꯦꯗꯅ꯫ ꯇꯥꯅꯨꯕꯤꯅ ꯃꯣꯏ ꯃꯄꯥ ꯑꯀꯟꯕꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯦꯍꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯥꯏꯅ ꯊꯥꯔꯛꯄ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦꯗꯅ꯫ ꯅꯤꯡꯊꯤꯔꯩꯅ ꯅꯤꯡꯊꯤꯕꯤ, ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯅꯠꯇꯦ, ꯅꯣꯛꯀꯗꯕꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯃꯤꯀꯨꯞꯁꯤꯗ ꯏꯕꯨꯡ ꯑꯀꯟꯕꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ, ꯃꯁꯤ ꯎꯕꯗ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯆꯦ꯫ ꯇꯥꯡꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯪ? ꯏꯃꯥ, ꯁꯤꯔꯦ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯕꯧꯆꯥꯅ ꯄꯥꯕ, ꯑꯩ ꯅꯨꯄꯤ ꯊꯤꯔꯦ, ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯊꯤꯅꯕꯨ ꯀꯅꯥꯅ ꯐꯨꯅꯒꯦ? ꯁꯥ ꯁꯟꯅ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯐꯨꯔꯤꯕ ꯁꯨꯃꯥꯏꯅ ꯐꯨꯔꯝꯃꯣꯏ꯫ ꯄꯥꯕ, ꯑꯩ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯍꯦꯟꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯝꯍꯦꯟꯕ ꯏꯄꯥꯒ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥꯔꯛꯄꯤꯅ ꯃꯤ ꯂꯥꯛꯂꯤꯗꯅ꯫ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯄꯥꯒ ꯏꯌꯥꯝꯕ ꯏꯅꯥꯎꯒꯁꯦ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯗꯅ꯫ ꯑꯀꯟꯕꯒꯤ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯇꯞꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯁ, ꯃꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯗ ꯇꯥ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯃꯌꯥꯝꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨ ꯑꯀꯟꯕꯅ ꯐꯨꯈ꯭ꯔꯕ ꯑꯣꯏꯔꯦꯗꯅ꯫ ꯍꯅꯨꯕ, ꯏꯕꯥꯅꯤꯁꯤ ꯊꯦꯡꯈ꯭ꯔꯦꯅꯦ, ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯑꯁꯤ ꯑꯅꯥꯒꯗꯤ ꯑꯃꯇ ꯌꯥꯎꯗꯕ ꯖꯥꯠꯂꯥ? ꯄꯨꯄꯨꯒꯤꯁꯨ ꯅꯪꯕꯨ ꯑꯁꯣꯛ ꯑꯄꯟꯒꯗꯤ ꯌꯥꯎꯗ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯂꯪꯒꯦ ꯇꯧꯔꯤꯕꯗꯨꯅ ꯀꯅꯥꯅꯣꯅꯦ? ꯌꯥꯔꯦ, ꯂꯪꯉꯨꯔꯅꯨ, ꯊꯥꯗꯈ꯭ꯔꯣ꯫ ꯇꯥꯡꯕꯅ ꯅꯪꯒꯤ ꯄꯨꯄꯨ ꯂꯥꯛꯏꯍꯦ, ꯑꯩ ꯑꯃꯨꯛꯇ ꯐꯨꯕ ꯂꯦꯞꯄꯨꯅꯦ, ꯑꯀꯟꯕ ꯅꯍꯥ ꯅꯪꯕꯣ꯫ ꯈꯣꯝꯕꯅ ꯑꯍꯜ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯍꯜ ꯑꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯝꯕꯒꯤ ꯈꯨꯜꯗ ꯇꯥꯡꯕꯒꯤ ꯃꯄꯥ ꯃꯆꯥꯅ ꯂꯝ ꯍꯦꯟꯕ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯎꯆꯤ ꯑꯅꯥꯕꯒꯨꯝꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯡꯕ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯦꯝ ꯑꯄꯥ ꯆꯥꯕ ꯃꯤꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯀꯟꯕꯒ ꯃꯄꯨꯒ ꯃꯕꯣꯛꯀꯁꯨ ꯈꯣꯝꯕꯒꯤ ꯏꯪꯈꯣꯜꯗ ꯑꯀꯟꯕꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯒ ꯅꯤꯡꯊꯤꯔꯩꯒꯗꯨ ꯑꯀꯟꯕꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯒꯨꯝꯅ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫